Mayam puno ko muka hana taram no chari relief camp community hall kumbi mayam na kumbi lerak achauba laisang lekai lampak haraga su khangnaba mafam du da hangliba relief camp sidagi akoi singjamai gi ningol ni ichi ni haitare singjamai mayengbam lekai dagi ni ichi gi machanupa ama mingoina panjarabada athauba thingom rocky maitai gi su matam amda relief center sida magi su saidang pham oijaramba haitare ado mayam mafam sida leijaramba gi ichagum labani naugum labani ado mahakna leijaramba mafam asida akhoi singmetri system lakchari doga manipur gi mayam da su ngasi gi singmetri si video yengbiriba mayam da su relief camp ta leiba angang amana matau karamna khoigi leibak miyam gi damak ta kathorakhibano leibak miyam gi damak ta mangtul thana kari gi damak matau karamna thokhibano haibadugi matang da su mangda propok sak pa khara soidana yaurangani haina khalle athobagi apokpa amadi apokpi ga unajage loinana magi machanupi ga su unajaduna relief camp asida leirambagi awa nungai kaya ama leiramgani duga mahakna leikhiraba matungda imung manungi miyosi matam karamna hinghauri mamana kai karamba mungda awa maisa khanghauri ba haibadui matang da su ngasi singmetri sigi live asida phongdok chanaba honajage mayamna singmetri sigi live asibu adongi ichani inawang ni khalaga ngasi video asibu manipur gi miyamda asumna awana khanghauri haibasi mayamda su share tawnaba honaminasi mayamda su comment section da adongi thamoida fauba awaba mapau sing awabagi pukning da phawi ba sing comment section da ibinaba su nolokchari rest in peace haiga thoba rocky thingom haiga su mapanda flex tawna thetuna leire loinana mahaki su akhoida su dum haijage akhoi tang 13 se December ki tang 13 sida ayambana khoi handak lekhidaba Tengnopal gi laibak thiba thodok tu leikhidaba thoba 13 gi punamak sigi lana thoram haibadi sorache adum same day day 16 je tabani athoba sigi su adum lana thoram si kumbi alairak achauba laisang la khoi lekai lampa hariba mafam asida aroiba mathau mangam pangthokani haina su takpire I mayamna su khoi ngasigi relief camp asida leibiramba athobana khoigi matau kramna leiramba aduga kari kari awa maisa langbiramba leihoriba miyoi singna matau kramna awa maisa khangngori haibai matang do su lakminasi aigi icha inaugum laba ichagum laba sisu mahaksi 1999 da pokpane do handak si chahi just kun mari suda ngairi ni ko aigi inau haitare chahi kun mari khata suda ngairi yam na hani do masa su yam merit leiba sana khon abada thawayam yauba angang ni haibasi mayamda thamjari mayam relief camp community hall kumbi lerak achauba sida changmina si mayam oi thangba site ta leiba sina koi committee members sing gi do mayam lakpi matam da okna bagi haitare relief center si mi chamaga kunthra humdoi leibani haudik se nupi ga nupaga nupina nupana humuramo do nupina humpu mukimya leiraga relief camp sida makhata na matam sangna ariba relief camp si manungda amani aduga kumbi kendra gi su yamna maru oiba relief camp am oiri mapana leibiriba sing relief camp da leibiba amadi lekai leibiba mayamna koi awana hangba lakpiba mateng pangba lakpiba mayamni loinana relief camp ki maning thangba site ta nungtijai oiba mayamgi nungtijai usop nina tawri sadugi chana na thakna na sinba langbagi cheng khaiba madeng chana pi sembagi makhol taba phangi relief camp sigi hek machinda kon thammi kon sinda khoi ko phi salon sa tawjaba khutsa haiba ichali che mayam yaubi makhoina phi salon sa tawbagini kon anauba kaya amasu thadabiraga kon anauba changkhatana thambagi uba phangi aduga akoina somna kanda hek relief camp sigi hek manungla changjaragana khong hek thangjanbaga thobagi magi photo sing leiba loinana akoigi imung manunggi miyoi sing leiduna ngasi manipur miyamda awa phondokchaba singmetri sigi followers sing da su yenghanjaba amadi imung manunggi awa bada saruk yaminasi haina haijarubada imung manunggi miyoi singa loinana ngasi singmetri sigi awa phondokminabagi thauram asi mafam asida pangthokjanabagi damak akhoi punna lakminajari rest in peace haiga thobadum ibiri rocky thingom mahaki flex thetuna thamli loinana makhada mahaki su nofetroga leiba photo haitare adum leida leiramgado manba adumba ningsing mami ama frame chalaga thetuna thamli mahakna sanabiramba pamna sanajaramba boxing masana da makna lawjarakpa koi medal ama ani ahum medal ahum leiri mahaki khogi pamna leijaramba sijaramba ghari masu leire mana pamna secharamba track suit track pen leire mana pamna tongjaramba sandal leire loinana mahakna pamna thakjaramba sangom leire aduga mahak puning singjaba madi nungsijaba oina hai lei kacharaga mahapuning singli mahapunung siri mahakidama akhoi mayam leiri haibagi pambom tingbibagi mami asengbamak akhoi na mafam asida uba phangi maya thongmai kattuna asi leikhidaba roki thingomna leibak miyam gi damata kathok khargasu imung manunggi miyam singnadi
ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯦꯡꯊꯥꯔꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯑꯩꯒꯤꯗꯤ ꯏꯆꯦꯅꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦꯅꯤ ꯏꯆꯦꯗ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯇꯪ ꯄꯥꯎꯗꯝꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯃꯤꯟꯅꯁꯦ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯤꯇꯨꯝ ꯕꯖꯥꯔ ꯃꯃꯥꯡ ꯊꯤꯇꯨꯝ ꯁꯄꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯆꯕꯅꯤ ꯑꯗꯨ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯏꯆꯥꯅ ꯑꯩꯒ ꯃꯥꯒ ꯂꯥꯟ ꯆꯦꯟꯃꯤꯟꯅꯔꯛꯄ ꯏꯆꯥꯁꯦ ꯑꯩ ꯑꯝꯇ ꯄꯨꯟꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄ ꯏꯆꯥꯅꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯍꯥꯟꯅ ꯂꯤꯖꯒꯦ ꯋꯥꯔꯤ ꯑꯩꯁꯦ ꯅꯥꯔꯨꯏ ꯃꯇꯝ ꯁꯥꯡꯅ ꯅꯥꯕꯗꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅꯁꯨ ꯍꯤꯡꯉꯣꯏ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯑꯩꯁꯦ ꯅꯥꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯏ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯏꯆꯥꯅ ꯐꯦꯁꯕꯨꯛꯇ ꯀꯌꯥ ꯊꯥꯒꯠꯈꯤ ꯃꯃꯥ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯃꯃꯥ ꯊꯋꯥꯏ ꯀꯟꯕꯤꯌꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤꯀꯣ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯅ ꯂꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯑꯩꯅ ꯇꯥꯃꯣ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯃꯃꯥꯅ ꯀꯥꯞꯄꯤꯁꯦꯅ ꯃꯃꯥ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯣ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯃꯣꯅ ꯂꯣꯏ ꯇꯧꯒꯅꯤ ꯉꯁꯤꯐꯥꯎꯗ ꯑꯩ ꯏꯆꯥꯗ ꯑꯩ ꯃꯤꯡ ꯀꯧꯗꯦ ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯑꯗꯨꯕꯨ ꯏꯆꯥꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯕꯤꯔꯝꯃꯤ ꯃꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯛꯈꯤ ꯏꯆꯥꯁꯦ ꯅꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯉꯣꯏ ꯅꯤꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯈꯨꯒꯥ ꯇꯨꯔꯦꯟꯗ ꯂꯉꯣꯏ ꯅꯤꯛꯑꯒ ꯋꯥꯅ ꯃꯥ ꯌꯦꯟ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯈꯤ ꯃꯥ ꯃꯊꯪ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯌꯥꯝ ꯋꯥꯃꯤꯟꯅꯔꯛꯑꯦ ꯃꯃꯥ ꯑꯩ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯣ ꯑꯩ ꯗꯨꯀꯥꯟ ꯐꯝꯒꯦ ꯍꯥꯏ ꯃꯃꯥꯁꯦ ꯅꯥꯔꯨꯕ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯪ ꯗꯨꯀꯥꯟ ꯐꯝꯗꯣꯏꯅꯣꯅꯦ ꯍꯥꯏ ꯌꯦꯟ ꯉꯥꯅꯨꯁꯦ ꯂꯣꯏꯔꯕ ꯄꯩꯁꯥꯗꯨ ꯇꯨꯡꯁꯤꯜꯂꯒ ꯃꯥ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯕꯥꯔꯕꯤꯀ꯭ꯌꯨ ꯀꯣꯐꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯣꯟꯈꯤ ꯃꯥ ꯈꯪꯍꯧꯗꯅ ꯃꯥ ꯃꯦꯒꯤ ꯇꯥꯡ 3 ꯆꯍꯤ ꯐꯥꯗꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯒꯤ ꯃꯥꯅ ꯌꯨꯝꯁꯨ ꯃꯩ ꯊꯥꯈꯤꯕꯒ ꯗꯨꯀꯥꯟꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯌꯨꯝꯁꯦ ꯆꯥꯛꯈ꯭ꯔꯕ ꯏꯆꯦ ꯆꯥꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯈꯪꯍꯧꯗꯅ ꯃꯃꯥ ꯑꯩ ꯈꯨꯟ ꯉꯥꯛꯄ ꯆꯠꯀꯦ ꯑꯩꯈꯣই ꯇꯨꯔꯕꯨꯡꯗ ꯍꯥꯏꯌꯦ ꯑꯉꯥꯡꯅꯤꯅ ꯋꯥꯈꯜꯗꯣ ꯂꯦꯞꯄ ꯉꯝꯗꯕꯅꯤꯅꯀꯣ ꯑꯩꯅ ꯅꯪ ꯆꯠꯀꯅꯨ ꯇꯥꯃꯣ ꯁꯔꯀꯥꯔꯅ ꯑꯁꯨꯛ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯉꯤꯁꯦ ꯃꯥꯏ ꯉꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯕꯨ ꯊꯧꯁꯥꯗꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯈꯔ ꯆꯣꯡꯊꯣꯛꯑꯒ ꯉꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯈꯨꯡꯒꯪ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯅꯪ ꯇꯧꯒꯅꯨ ꯇꯥꯃꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯅꯁꯥ ꯁꯣꯛꯀꯅꯤ ꯍꯥꯏ ꯃꯃꯥ ꯑꯩꯅ ꯁꯤꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯃꯥ ꯑꯩꯒꯨꯝꯕ ꯃꯃꯥ ꯀꯌꯥ ꯂꯩꯌꯦ ꯑꯗꯒꯤ ꯅꯆꯥꯁꯨ ꯑꯩ ꯊꯟꯗ ꯅꯠꯇꯦ ꯅꯆꯥ ꯃꯌꯥꯝ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯥꯅ ꯑꯩ ꯂꯩꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯏꯆꯥꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯃꯥ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯏꯆꯥꯁꯦ ꯊꯋꯥꯏ ꯊꯥꯖꯔꯕꯁꯨ ꯑꯩꯅ ꯀꯠꯊꯣꯛꯑꯦ ꯃꯃꯥꯒꯤ ꯈꯣꯡꯂꯥꯡ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯦꯅ ꯆꯠꯈ꯭ꯔꯕꯅꯤ ꯏꯆꯥꯁꯤꯡ ꯄꯦꯟꯗꯕꯗꯤ ꯄꯦꯟꯗꯦ ꯏꯆꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯩꯕ ꯌꯥꯗꯦ ꯏꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯏꯆꯥ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯅ ꯂꯥꯏꯌꯦꯡꯒꯅꯤ ꯃꯇꯝ ꯑꯃꯗꯤ ꯃꯥꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯕꯤꯔꯝꯃꯤ ꯏꯃꯥ ꯅꯪ ꯑꯩ ꯂꯥꯛꯑꯒ ꯂꯥꯏꯌꯦꯡꯗꯣꯏꯅꯤꯀꯣ ꯏꯆꯥꯁꯨ ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯈꯤꯅꯦ ꯂꯩ ꯑꯩꯅ ꯏꯆꯥ ꯁꯤꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯍꯜꯂꯛꯈꯤꯅꯦ ꯉꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯏꯆꯥꯁꯦ ꯃꯃꯥꯅ ꯀꯩ ꯈꯪꯒꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯅꯦ ꯑꯩ ꯍꯜꯂꯛꯈꯤꯅꯦ ꯍꯥꯏꯔꯝꯃꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯥ ꯍꯜꯂꯛꯀꯅꯤ ꯏꯁꯄꯣꯔꯠ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯁꯦ ꯁꯥꯟꯅꯕ ꯄꯥꯝꯕꯁꯦ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯅ ꯄꯨꯁꯜꯂꯝꯃꯦ ꯃꯃꯥ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩ ꯁꯦꯝꯃꯝꯒꯦ ꯑꯩ ꯃꯥ ꯁꯥꯟꯅꯍꯟꯗꯕ ꯌꯥꯗꯦꯅ ꯑꯗꯣ ꯑꯩ ꯅꯥꯕꯗꯒꯤ ꯏꯆꯥꯁꯦ ꯃꯥꯁꯨ ꯁꯥꯟꯅꯕ ꯇꯣꯛꯈꯤ ꯑꯩꯅ ꯌꯦꯡꯕꯤꯕ ꯉꯝꯗꯕꯅꯤꯅ ꯃꯥ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯈꯤꯕ ꯑꯩ ꯏꯆꯥꯁꯦ ꯑꯗꯨꯅ ꯑꯩꯁꯤꯕꯨ ꯄꯦꯟꯗꯦꯕ ꯏꯆꯥꯁꯦ ꯑꯩ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯄꯨꯔꯥ ꯀꯥꯏꯒꯅꯤ ꯏꯟꯈꯠꯂꯛꯄꯅꯤꯅ ꯋꯥꯈꯟꯗꯣ ꯐꯥꯗꯕ ꯉꯝꯗꯕꯅꯤꯅ ꯑꯩ ꯌꯨꯝꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯃꯥ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯂꯩꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯈꯨꯟ ꯉꯥꯛꯇꯕ ꯌꯥꯗꯦꯅ ꯃꯥ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕꯅꯦꯕ ꯌꯨꯝ ꯂꯣꯝꯗ
ꯃꯥ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯨꯈꯪ ꯈꯪꯍꯟꯗꯦ ꯏ ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗꯦ ꯃꯥꯒ ꯑꯩꯒ ꯍꯞꯇꯥ ꯑꯃ ꯑꯅꯤꯐꯥꯎ ꯏꯆꯦ ꯃꯥꯅ ꯄꯥꯝꯅ ꯁꯥꯟꯅꯔꯝꯕ ꯃꯁꯥꯟꯅꯁꯦ ꯕꯣꯛꯁꯤꯡ ꯑꯣꯏꯒꯗꯣꯏꯔꯥ ꯕꯣꯛꯁꯤꯡꯅꯤꯀꯣ ꯑꯗꯣ ꯏꯆꯦ ꯃꯥꯅ ꯐꯪꯉꯝꯕ ꯃꯦꯗꯜꯁꯤꯡꯁꯦ ꯄꯥꯏꯔꯒ ꯃꯌꯥꯝꯗꯁꯨ ꯁꯛ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨꯅꯦ ꯁꯨꯝ ꯃꯊꯪ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯀꯔꯤꯅꯣꯗꯣ ꯃꯌꯥꯝꯗ ꯁꯛ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯁꯤ ꯁꯟꯗꯣꯟꯁꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗꯅꯦ ꯑꯩꯒ ꯆꯠꯂꯒ ꯂꯩꯃꯤꯟꯅꯩꯌꯦꯕ ꯃꯃꯥ ꯁꯟꯗꯣꯟꯁꯦ ꯀꯅꯥ ꯇꯣꯡꯍꯟꯒꯅꯨꯀꯣ ꯁꯟꯗꯣꯟꯁꯦ ꯀꯅꯥ ꯇꯣꯡꯍꯟꯒꯅꯨ ꯃꯃꯥ ꯑꯩꯅ ꯂꯩꯔꯝꯒꯦ ꯑꯩ ꯂꯥꯛꯑ ꯇꯣꯡꯅꯕꯅꯦ ꯍꯥꯏ ꯑꯩꯅꯅꯦ ꯇꯥꯃꯣ ꯅꯪ ꯄꯩꯁꯥ ꯑꯃꯗ ꯂꯣꯏꯁꯤꯟꯒꯅꯣ ꯑꯩꯅ ꯂꯥꯛꯑꯒ ꯂꯩꯔꯒ ꯅꯪ ꯇꯣꯡꯕ ꯌꯥꯕꯗꯨꯕꯨ ꯍꯥꯏ ꯃꯃꯥ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯂꯣꯏꯁꯤꯟꯈꯤꯅꯤ ꯑꯩ ꯂꯩꯔꯝꯒꯦ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯂꯩꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛꯁꯨ ꯏꯆꯥꯁꯦ ꯍꯜꯂꯛꯈꯤꯅꯦꯅ ꯂꯩꯌꯦ ꯑꯩ ꯏꯆꯥꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯩ ꯑꯗꯨꯛ ꯋꯥꯏꯌꯦ ꯏꯆꯥꯁꯦ ꯑꯩꯅ ꯏꯆꯥꯗꯨ ꯍꯧꯖꯤꯛ ꯑꯩ ꯃꯤꯡꯁꯨ ꯀꯧꯗꯦ ꯑꯩꯅ ꯇꯥꯃꯣ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯑꯩ ꯂꯩꯕ ꯌꯥꯗꯦ ꯃꯊꯪ ꯁꯛ ꯇꯥꯛꯄꯤꯌꯨꯅꯦ ꯃꯌꯥꯝ ꯏꯆꯥꯅ ꯄꯥꯝꯅ ꯂꯤꯠꯆꯔꯝꯕ ꯁꯦꯠꯆꯔꯝꯕ ꯁꯨꯝ ꯇꯤꯡꯊꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯍꯟꯕꯤꯌꯨ ꯁꯤꯁꯨ ꯂꯩ ꯑꯩꯒ ꯆꯠꯂꯒ ꯃꯥ ꯍꯟꯗꯛ ꯅꯨꯃꯤꯠ ꯊꯥ ꯃꯈꯥꯏ ꯐꯥꯗ꯭ꯔꯤꯀꯣ ꯃꯃꯥ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯁꯦ ꯒꯥꯔꯤꯁꯤꯁꯨ ꯕꯤꯁꯦꯝꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯑꯩ ꯒꯥꯔꯤ ꯂꯩꯒꯦ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯑꯩ ꯂꯩꯇꯦ ꯈꯪꯕꯅꯤꯅ ꯑꯩꯅ ꯏꯕꯨꯡꯉꯣꯅ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯑꯩꯅ ꯏꯃꯥꯁꯤꯡꯁꯤꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯟꯕꯅꯦ ꯃꯃꯥ ꯑꯗꯨꯒ ꯂꯩꯕꯅꯦ ꯃꯆꯟꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯃꯥ ꯂꯨꯅ ꯇꯧꯕꯅꯦꯕ ꯁꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯀꯅꯥ ꯂꯥꯛꯑ ꯁꯦꯠꯇꯣꯏꯅꯣ ꯑꯩ ꯂꯩꯕ ꯌꯥꯗꯦ ꯏꯆꯥꯗꯣ ꯇꯥꯃꯣ ꯇꯥꯃꯣ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯒꯤꯅꯤꯌꯦ ꯌꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯏꯆꯥꯁꯨ ꯃꯥꯡꯕ ꯀꯅꯥ ꯂꯥꯛꯑꯒ ꯃꯃꯥ ꯂꯥꯏꯌꯦꯡꯗꯣꯏꯅꯣ ꯃꯃꯥ ꯌꯥꯝ ꯋꯥꯏꯌꯦ ꯏꯕꯨꯡꯉꯣ 이제 라방하기니 마마나 마마 이라는 라이행도이니 하이란마네 어지까 나는 라이행도이노 마마 나라보다 마찬가지 수피 마나 빠지 수피 마마 영화를 나오네 붕어 마마 영화이 마마 영화이 붕어 메달ꯁꯤꯡꯗꯣ 이제 메달ꯁꯤꯡꯗꯣ ꯃꯊꯪ ꯁꯛ ꯇꯥꯛꯄꯤꯌꯨ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯊꯝꯖꯔꯝꯕꯅꯤꯀꯣ ꯑꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯊꯝꯃꯝꯕꯒꯤ ꯇꯥꯏꯞꯇ ꯊꯝꯖꯔꯝꯃꯤꯕ ꯃꯦꯗꯜꯁꯤꯡꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ 이제 마나 사나버지 안 밤새봐 사나버 밤새 마나 마마 아이 사나버지당 땅니 미워이기에나 막 칼레 만담마도 고 아이는 아이 뭐 간다 호노 라이라만 잘리 망데버니 뭐 아고 이제 미기 미행범도 레이터버니나 고야 와나 호나락버니 자지 자 이제 보딩도 탐나 호나락보다 야 와나 호나기 아이는 나기 짜도 나야만데 싸다 탁트는 아이는 쌉보다 싸진 지금 미워나 원하보다 이 양왕이 시매든지 보락보다 많아 마마이 매든 방에 나오는 옷기요 아이는 바라바라 이 자는 깐나 원하자만 이 자는 시매든지 방무지다나 아이 시키다니 마마 아무거지 깐나 시험지 코면 암장드나 하이라면 마나이는 호이 낭주 사노 마마 나르주 바바 레이나 쿠라 레이 이나우 바 아마 레이 모이 마파가 짱 아이디 차디 또아 딴거 감더니나 이방은 게다네 아이는 부토가 삿바 아이 와기 타고 수마 감더니나 아데 마마 아이 사나버지 또게 이나우 바조이는 시험지에나 하이라면 마나 아이는 낭주 사노 노이나 낭나 미워가 나나우 바제 낭주 세막가도이니 부어나 하이가는 마마 ꯅꯪ ꯅꯥꯕꯅꯦ ꯀꯩꯅꯦ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯑꯩ ꯁꯥꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯌꯦ
ꯑꯩ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯃꯅꯥꯎꯄꯥꯁꯦ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯋꯥꯏꯑꯦꯕ ꯃꯅꯥꯎꯄꯥꯁꯦ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯋꯥꯔꯦ ꯁꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯏꯆꯦ ꯃꯅꯥꯎꯄꯥꯁꯦ ꯑꯝꯇ ꯃꯌꯥꯝꯗ ꯁꯛ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯃꯅꯤꯡꯗ ꯁꯨꯝ 이모 ꯂꯩ 파물라 마마이나가 ꯃꯅꯤꯡꯗ ꯁꯨꯝ ꯀꯞꯄ ꯂꯩꯔꯦ ꯃꯌꯥꯝꯅꯗꯤ ꯈꯪꯉꯔꯣꯏꯕꯀꯣ 아무와 제 아이게 이자누빠네 만왕빠는 차나면 야마야마는 차나면 양 빰져난바 말라해 마야마 시기다 마마 따모가 나를 꺼우대노 아이 따모가 나를 꺼우대노 하이 마는 차나봐 오락빠나 마야마는 좀 cep빠네봐 마통나 아빠 Hoje tá molado e não mais capê para tu me aí sabe já se na vida família e trema ya mas lá tá menina ya vai ya ai já lá que nem Jesus mamãe que como lá na musing malu na minha chakra me sado ai lá vai ya ni 이제 마기 아로이바 마통 망am 방통다기 마기 타와 야우드라 학장도 이제 아둠 yengbihoi ubihoi ko aduda ichena nanbiramgani haina khalli chaduda soidana nungsina nanbirangani kari thamoidai kari wahai phaurakhi monda kari aroi boina wahai khanbiraga monda kari aroi bol pibihi ai ichaje imala baki damakta tathokharabani ko icharaju thodang chaung no ima kai khanganu ai imala baki damakta ne hoi mayamgi ni kathokhare ichaje ko imala baki damakta ai kasu nuai ta tawle adubo lairemnda ichaje 혹시 kanуko ne imana board pi ina ngai leite ichaje ido kina mo to wa ki ichaje pot idu ko ba ya roi wa na hawina rakpani na ya nu shi ba ichaje mala dai pushi kalakpani ichana no very important tai pan ka pa ji ichana ne phone da thagalaga I mama pushi kan biu haina ai kalakpani mana Hoje nada para o canal na canga do pai leite. Já de caminhão vai canada. Ai nem vai voar na copo chica no co no ai na lei co. E mas vai que dá de catoca não ai que já de. Ai de se daí nem sabe por pire leite que su. Ai vai hoje so. Ai yum na hangi ba matam na ichai yaw na hangi do ni khan na dai yaw wai icha jo yaw de kem de le lak pata na sibo ma pa ju ai pun de sa ma ta na ai kana to ju pun de jo gai ni ji lai ni icha na ama ma pa na ama siram dai bo de ima icha ma ta khoi ma pa khoi am ta pun gi de ningam do ju ma yam thama me ma na 이제 이자세 그노 양 빰, 거의 상고음 양 빰, 너무 많이 상고음 상고음세 삑삑 탄바 글라스에 아무 각당 탐바시에 야르바시나 아니 탐메보고 상고음기 마당세 카라 농시부 와리 칼레르 너무 많이 상고음제 마 아이 나기도 있고 상고음제 아이 라우랑 타기 아이는 자기기 상고음제 아이는 그런 카게 칼라마제 아이는 카우도 레이다 마마 난 아이기 상고음기 너무 카암도 난 같은 탁바나 하이 아이는 많은 론 가는 юм도 레이다 아니 아이는 이산 많은 사회 난 같은 타에 마마 상고음 카게나 상고음제 아파메 저 바디 자데마 이사지 배는 탁살로 나이는 상고음제 긴분에 Tama! Ai nung te sana min kau de tamo ai bane na. Tama. Isa alak pangai gini ya. Ai ya wai isa alak pangai. Ngom dia pe isa ada pitap. 이제기 담모이 빼나나바 하이타이고 ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅꯗꯤ ꯏꯁꯣꯔꯅꯤ ꯈꯟꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯆꯦꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯏꯆꯥꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯊꯛꯆꯕ ꯁꯪꯒꯣꯝꯁꯦ ꯑꯃꯨꯛꯇꯪ ꯏꯟꯕꯤꯌꯣ ꯏꯆꯦ ꯑꯗꯨꯒ ꯑꯩ ꯏꯕꯥꯏꯗ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯏꯆꯦ
ꯃꯃꯥ ꯂꯩꯕ ꯌꯥꯗꯤꯌꯦ 이제 하는 건 아니에요. 이만 가오래, 이모가. 이만 가오래. 이만 그냥 라이행 돌도네, 이모가. 야, 동시가 내 이사지. 아니, 이모가. 이만하게 가려면 생물하면 체크하면 야, 동시가 오야, yung may sabi ko siya si Manga. Iwala. Mamalay na natin yan kung si Manay siya si. Marami si Mami mo nung siya. Ay, yung niya kali. Sinikip siya. Yung niya kali. Ay, yung niya kali. 이만이 뭐야? 당장 너무 재밌고 웃어버리자. 제 야레세 제세 와 숨차. 아이 자네야 농심하네. 와와와 숨월니 제 야레세. 아이 자네야 농심하네. 해내 믹싱할래. 여보. 제 야레세 제가 땅 받아비고 소산 전 암따 마마 선다 템자. 야래 제가 땅 버타비고. 이바이가 와리 땅 찾아게. 제가 땅 버타비고. 땅 받아비고 이제. 이바이게 명도 땅 하비고. 몸tomba torbung bazar mamangdagi 이바이 юм숨이 짝크레 이자수 망크레 이바이 ꯑꯄꯣꯛꯄ ꯑꯊꯧꯕ ꯄꯣꯛꯄ ꯃꯣꯏꯅ ꯏꯁꯥꯗꯒꯗꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯐꯥꯎꯕꯤꯔꯤ ꯀꯔꯝꯅ ꯑꯋꯥ ꯃꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯔꯤ ꯈꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ icha pokjabagi mai yale hayabata cha kari hayjun haibusu thokre aduga hoji aina haijaningmadi sarkarda akogi hojik pambiriba manipurgi laingak mapuna tuba matamda akogi yumda changba yanaba honabiyu haijaba sinatanu upai leijade 이자세 픽링이 mattamdagi matau karamna haidi hojikse pakhang mapung pharakpa haibaduni chahi 24 25 changpa haise yang wana su yopirangani haisu khalle mapa moina sum ningsing hoba kangomdaba thaudo icha nupa duna smai toropado pi ingai da mana si pamjarambado o smai hai tobodo haiba mayamda lebi ba ya ba wari kangomdaba kari kari gadi lei mana pamjabasi sanabasi yam pammi boxing je pambasi masi manau nupa se mana pusan bire mani boxing da ji manau nupa ji ju saita da sanarami saita mayang phalgi sanaram badagi amuk ji meri kom da sanari ma medan ju yam phange mana hele manau pa na ma di manau pa sak amtang mayam da thangas akhoi mayam lei ri ko nangi da nangi award pa do mayam pa medan do amta poro mai medan mayam do kyam yam yeng si ko mai merit lei do mayam da yeng halaga makha taba kai mateng pang ya no do handaksi mana hairambada abungo si thilluro sanabode keno tau tare ma sanabuji soiba tare na aina larik su yaudaba yaroi sanabu su sanagadoboni laik su tamannaba haibu sanabaduna maruni sanabadu hana thillu so ana hairambani adu jikti magi maina laibu phaba hai tare sigumba maina taugi sidagi magi mathu mangam se bangthok loiraga masi thinge na manau pa se thinbi ge na khali mai sanabamda do aina aigi ichanupa haitare naupa ichanupa sida haijaning mamdi lei dadagi damakta tambiramnaba medal singse hojik dada lai tramne nangi oire natra nangi oire aduna nangondam tang hokchallaga ngaksamda hokchallaga isada kai phawge habda dana bibiramba thauna kari kari phawge habda sumayam tang thamsi magi adalai magi isada phawge dadana piramane haga nang tang ngaksana yanjalo aduga isada kai phawge habda mayam tham dadana thambirama medal mayam se ai naw sida hape hu eko isada kai phawi dadana pibirama medal mayam se ngaksamda hokpa sida hai thamoida phawda hai ꯄꯤꯛꯅ ꯁꯥꯟꯅꯔꯝꯕ ꯈꯣꯠꯃꯤꯟꯅꯔꯝꯕ
ꯆꯠꯃꯤꯟꯅꯔꯝꯕ ꯈꯣꯠꯃꯤꯟꯅꯔꯝꯕꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯦꯗꯜꯁꯤꯡꯁꯤꯒꯤ ꯃꯄꯨꯁꯦ ꯅꯪꯅ ꯑꯣꯏꯔꯝꯃꯤ ꯗꯗꯥꯅ ꯂꯧꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯁꯨꯀꯣ ꯑꯗꯨꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯃꯦꯗꯜ ꯃꯌꯥꯝ ꯑꯃꯁꯨ ꯅꯪ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯂꯦꯞꯇꯅ ꯍꯣꯠꯅꯔꯒ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅꯒꯗꯤ ꯈꯟꯕ꯭ꯔꯥ ꯈꯜꯂꯦ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯈꯜꯂꯦ ꯗꯗꯥꯒꯤ ꯅꯪꯒꯤ ꯃꯦꯗꯜ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯑꯝꯇ ꯌꯦꯡꯍꯜꯂꯨꯅꯦ ꯀꯥꯏ ꯀꯥꯏꯗ ꯐꯪꯉꯛꯄ ꯃꯦꯗꯜꯅꯣ ꯁꯤꯕꯨ ꯌꯥꯝ ꯌꯥꯝꯕꯁꯤꯕꯣ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯑꯃꯃꯝ ꯍꯥꯏꯔꯛꯎꯅꯦ ꯀꯥꯏ ꯀꯥꯏꯗ ꯐꯪꯉꯛꯄ ꯃꯦꯗꯜꯅꯣ ꯁꯤꯅ 2000 ꯌꯦꯡꯍꯜꯂꯛꯑꯣ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯎꯠꯂꯛꯑꯣ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯑꯣ 2020ꯗ ꯁꯤꯜꯚꯔ ꯂꯧꯈꯤꯕꯒꯤ ꯃꯃꯥꯏꯗꯣ ꯄꯥꯛꯅ ꯌꯦꯡꯍꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯁꯤꯜꯚꯔ ꯂꯧꯈꯤꯕꯒꯤ 2020ꯗ ꯑꯗꯨꯒ ꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤꯅꯦꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯒꯣꯜ ꯂꯧꯕꯒꯤ ꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒ ꯁꯤꯅ ꯑꯔꯨꯅꯥꯆꯜꯗ ꯅꯣꯔꯠ ꯏꯁꯀꯤ ꯁꯤꯜꯚꯔ ꯂꯧꯔꯛꯄ ꯑꯗꯨꯒ ꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯃꯨꯕꯁꯤꯁꯨ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛ ꯅꯦꯁꯅꯦꯜ ꯍꯟꯗꯛ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯖꯨꯅꯤꯌꯔꯒꯤꯗ ꯕ꯭ꯔꯣꯟꯖ ꯂꯧꯍꯧꯈꯤꯕ ꯁꯥꯟꯅ ꯉꯝꯗꯕꯒꯤ ꯀꯔꯝ ꯀꯔꯝꯕ ꯃꯦꯗꯜ ꯂꯧꯒꯦ ꯀꯥꯏꯅꯒꯗꯤ ꯈꯜꯂꯤ ꯃꯊꯪ ꯀꯗꯥꯏꯗ ꯈꯣꯡ ꯊꯥꯔꯒ ꯁꯤꯒꯤ ꯃꯦꯗꯜꯁꯦ ꯐꯪꯉꯒꯗꯤ ꯃꯄꯨꯡ ꯐꯥꯅꯤ ꯀꯥꯏꯅꯒꯗꯤ ꯈꯟꯖꯩ ꯏꯁꯥꯗ ꯃꯊꯪ ꯖꯨꯅꯤꯌꯔ ꯂꯥꯁ ꯑꯣꯏꯔꯅꯤ ꯑꯗꯨ ꯃꯊꯪ ꯑꯩ ꯏꯟꯗꯤꯌꯥ ꯀꯦꯝ ꯂꯩꯅꯕ ꯏꯁꯥꯗ ꯀꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯦꯗꯜ ꯍꯥꯏꯁꯦ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯪꯂꯥꯟ ꯑꯣꯏꯅ ꯃꯪꯉꯦꯕꯀꯣ ꯃꯪ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯇꯣꯉꯥꯟꯕꯅꯤ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯃꯪꯂꯥꯟꯅꯤꯀꯣ ꯑꯗꯣ ꯏꯁꯥꯗꯁꯨ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯁꯨ ꯑꯩꯅ ꯑꯔꯦꯞꯄ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯁꯥꯗ ꯀꯔꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯩ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗꯣ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯇꯥꯃꯣꯅ ꯄꯥꯝꯅ ꯊꯥꯖꯤꯜꯂꯝꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯇꯥꯃꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯨꯡꯍꯟꯖꯒꯦ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯝ ꯃꯃꯥꯗ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯒ ꯆꯦꯆꯦꯗ ꯕꯕꯥꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉ ꯃꯤꯡꯗꯣ ꯀꯩꯕ ꯔꯤꯁꯤ ꯍꯥꯏꯕꯀꯣ ꯔꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯔꯤꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯔꯤꯁꯤꯒꯤ ꯑꯦꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯉꯥꯡꯁꯤꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯈꯥ ꯆꯤꯛꯄ ꯑꯃ ꯌꯥꯎꯕꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯂꯩ ꯃꯌꯥꯝꯅ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯔꯤꯁꯤꯒꯤꯗꯃꯛꯇ ꯑꯦꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅꯁꯨ ꯁꯤ ꯃꯩꯊꯤꯁꯤꯡ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯄꯥꯎꯗꯝꯖꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯅ ꯏꯕꯥꯏꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪ ꯑꯃꯒ ꯏꯕꯥꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯦꯡꯅ ꯍꯥꯏꯕꯗ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯥꯏ ꯍꯟꯗꯛꯀꯤ ꯃꯉꯥꯅꯤ ꯂꯩꯍꯧꯗꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯟꯗ꯭ꯔꯣꯒꯤ ꯇꯔꯣꯡꯊꯦꯜ ꯁꯤꯗ ꯑꯗꯣ ꯑꯔꯣꯏꯕ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯔꯥꯠꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯇꯥꯖꯩ ꯇꯥꯡ 16 ꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗꯁꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯂꯩ ꯑꯃꯇꯪ ꯀꯠꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯦꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯂꯩ ꯑꯃꯇꯪ ꯀꯠꯄ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯃꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯆꯥꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯏꯆꯥꯒ ꯇꯤꯟꯅꯖꯔꯝꯕ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯗꯨꯅ ꯏꯆꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯩ ꯃꯅꯥ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯀꯠꯄ ꯌꯥꯎꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯆꯟꯅꯨꯄꯤꯒꯤ ꯃꯤꯡꯗꯣ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯔꯣꯖꯤ ꯊꯤꯉꯣꯝ ꯃꯃꯥꯁꯦ ꯀꯨꯞꯁꯦꯟ ꯁꯦꯟꯅ ꯇꯥꯔꯦꯀꯣ ꯃꯃꯥꯁꯦ ꯁꯨꯝ ꯀꯞꯄ ꯁꯨꯝ ꯂꯩꯇꯥꯔꯦ ꯃꯁꯥꯁꯦ ꯁꯣꯟꯊꯗꯅ ꯍꯥꯟꯅꯗꯤ ꯗꯗꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟ ꯆꯣꯡꯉꯒ ꯂꯥꯏꯌꯦꯡꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯁꯣꯟꯊꯕꯗꯣ ꯂꯩꯔꯕꯅꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯥꯗꯅꯕ ꯈꯔ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯑꯃꯗꯤ ꯆꯪꯒꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯗꯗꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯁꯦ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯋꯥꯕꯒꯤ ꯄꯥꯎꯗꯝ ꯀꯩ ꯇꯝꯅꯤꯡꯕ ꯂꯩ ꯃꯌꯥꯝꯗ ꯋꯥꯏꯑꯦ ꯌꯥꯝꯅ ꯃꯥꯅ ꯑꯍꯟ ꯑꯣꯏꯔ ꯂꯩꯔꯝꯃꯒ ꯃꯥꯅ ꯇꯥꯃꯣꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯅ ꯑꯍꯟ ꯁꯥꯎꯗꯣꯏꯁꯦ ꯀꯃꯥꯏꯅ ꯑꯍꯟ ꯑꯣꯏꯍꯧꯗꯣꯏꯅꯣꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯃꯥꯅ ꯑꯩꯁꯨ ꯇꯥꯃꯣꯗ ꯌꯥꯝ ꯍꯥꯏꯗꯤ ꯀꯣꯏꯅꯗꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯅ ꯂꯩꯃꯤꯟꯅꯕꯗꯣ ꯀꯣꯏꯗꯦ ꯍꯔꯥꯎ ꯆꯠꯃꯤꯟꯅꯗꯅ ꯅꯣꯛꯇꯅ ꯂꯥꯟ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯁꯨ ꯌꯨꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯄ ꯇꯥꯃꯣ ꯈ꯭ꯋꯥꯏꯅ ꯊꯣꯛꯃꯤꯟꯅꯔꯦꯕ ꯑꯗꯨꯒ ꯇꯥꯡ 3ꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯟꯅꯕꯗꯤ ꯃꯆꯟꯅꯦꯅ ꯄꯥꯈꯠꯇꯅ ꯏꯆꯟ ꯅꯪ ꯆꯠꯈꯣ ꯃꯃꯥꯒ ꯕꯣꯕꯣꯏꯗ ꯆꯠꯈꯣ ꯍꯥꯏꯌꯦ ꯑꯩꯅ ꯆꯠꯂꯣꯏ ꯑꯩ ꯇꯥꯃꯣꯒ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗꯗꯤ ꯏꯅꯥꯎꯄꯥꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦꯕ ꯕꯕꯥꯒ ꯃꯃꯥꯒꯁꯦ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒ ꯃꯥꯒꯁꯦ ꯄꯨꯟꯅ ꯂꯥꯟ ꯆꯦꯟꯃꯤꯟꯅꯔꯛꯄꯅꯦꯕ ꯃꯥꯗꯣ
ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯣ ꯅꯨꯡꯗꯥꯡꯗꯨꯗꯁꯨ ꯗꯦꯠ 3ꯒꯤ ꯅꯨꯡꯗꯥꯡꯗꯨꯗꯁꯨ ꯍꯥꯏꯗꯤ ꯃꯃꯥ ꯍꯣꯏ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯣꯡꯗ ꯃꯃꯥꯁꯦ ꯃꯁꯥ ꯅꯥꯏꯌꯦꯅ ꯋꯥꯟꯊꯔꯛꯑꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯥꯃꯣꯒ ꯅꯪꯒ ꯂꯥꯛꯑꯣꯅ ꯅꯨꯡꯗꯥꯡꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯌꯨꯝ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤ ꯌꯨꯝꯗ ꯊꯝꯃꯝꯕ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯒꯥꯔꯤꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯗꯣ ꯑꯗꯨꯝ ꯒꯥꯔꯤꯗꯣ ꯆꯥꯛꯑꯦꯅꯕꯨꯗꯤ ꯂꯩꯔꯦ ꯀꯣꯟꯅ ꯊꯪꯗꯕꯨꯗꯤ ꯆꯥꯛꯑꯝꯗ꯭ꯔꯦ ꯑꯗꯣ ꯒꯥꯔꯤꯁꯨ ꯌꯥꯎꯗꯕ ꯅꯨꯡꯗꯥꯡꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯇꯣꯔꯨꯝꯗꯒꯤ ꯂꯥꯛꯑꯒ ꯌꯧꯔꯛꯄꯁꯦ ꯀꯧꯇꯥ ꯌꯧꯁꯜꯂꯛꯑꯦꯕ ꯀꯧꯇꯥꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯌꯥꯝꯕꯒ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒ ꯄꯨꯟꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯏꯃꯥꯟꯅꯕꯤ ꯃꯆꯦꯒ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ ꯃꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯈꯣꯡꯕꯇꯪ ꯌꯥꯎꯖꯒꯦꯅ ꯍꯥꯏꯔꯦ ꯏꯌꯥꯝꯕꯈꯩꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯃꯥꯁꯦ ꯀꯞꯄ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯎꯗꯕꯩ ꯃꯥꯁꯦ ꯄꯥꯈꯠꯄꯒ ꯃꯁꯥꯗꯣ ꯇꯦꯟꯁꯟ ꯂꯩꯕꯒ ꯏꯔꯥꯡ ꯃꯔꯛꯇꯨꯗ ꯋꯥꯅ ꯆꯦꯜꯂꯛꯄꯒꯤ ꯂꯧꯕꯨꯛ ꯂꯣꯝꯗꯩ ꯀꯣꯏꯔ ꯆꯦꯜꯂꯛꯄꯒꯤ ꯃꯁꯥꯗꯣ ꯄꯥꯈꯠꯍꯜꯂꯦ ꯀꯞꯄ ꯂꯩꯔꯝꯃꯦ ꯆꯪꯉꯦ ꯇꯥꯃꯣ ꯈ꯭ꯋꯥꯏꯅꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯈ꯭ꯔꯁꯦꯅ ꯍꯥꯏ ꯏꯃꯥ ꯆꯠꯈꯤꯔꯣꯏꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯩꯍꯧꯒꯦꯅ ꯑꯩꯈꯣꯏ ꯃꯥꯗ ꯃꯅꯝ ꯅꯝꯃꯜꯂꯦ ꯑꯩꯈꯣꯏ ꯃꯥꯗ ꯈꯣꯏꯔꯝꯃꯒ ꯇꯥꯃꯣ ꯈ꯭ꯋꯥꯏꯅꯤꯁꯦ ꯊꯣꯛꯂꯛꯑꯦꯕ ꯏꯃꯥꯟꯅꯕꯤꯗꯨꯒ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯦꯗꯨꯒ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯦ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯒ ꯇꯥꯃꯣꯒ ꯅꯨꯡꯗꯥꯡꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯅꯨꯡꯗꯥꯡꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯑꯦꯕ ꯊꯝꯅꯥꯄꯣꯛꯄꯤꯗ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯦ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯂꯥꯟ ꯆꯦꯟꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯇꯥꯃꯣ ꯑꯅꯤꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯉꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯄꯗ ꯑꯣꯏꯔꯁꯨ ꯌꯥꯅꯕꯅ ꯑꯍꯜ ꯂꯃꯟꯒ ꯈꯔ ꯆꯪꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯆꯪꯉꯦꯅ ꯃꯥꯅ ꯉꯥꯡꯉꯦ ꯅꯪ ꯀꯩꯗꯧꯕ ꯌꯨꯝ ꯆꯪꯉꯤꯅꯣꯅ ꯐꯨꯏꯌꯦꯕ ꯁꯣꯛꯀꯅꯦꯅ ꯑꯗꯨꯒ ꯃꯥꯅ ꯉꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯣꯛꯀꯅꯤ ꯅꯪ ꯌꯨꯝ ꯆꯪꯒꯅꯣꯅ ꯉꯥꯡꯉꯝꯃꯒ ꯃꯥꯅ ꯉꯁꯤꯅ ꯑꯩꯈꯣই ꯃꯌꯥꯝ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯥꯃꯣꯗꯣ ꯂꯥꯛꯈꯤꯅꯦꯅ ꯊꯥꯖꯩꯌꯦ ꯃꯥꯗꯣ ꯃꯥ ꯇꯥꯃꯣ ꯂꯩꯇꯦ ꯊꯥꯖꯗꯦꯕ ꯏꯆꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯀꯣ ꯏꯕꯨꯡꯗꯨꯅ ꯂꯩꯈꯤꯗꯕ ꯑꯣꯏꯇꯥꯔꯁꯨ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯗꯅ ꯏꯄ꯭ꯋꯥꯁꯤ ꯏꯕꯨꯡꯗꯨꯅ ꯄꯥꯝꯕꯤꯔꯝꯕ ꯃꯑꯣꯡꯗꯨꯗ ꯏꯄ꯭ꯋꯥꯁꯤ ꯁꯦꯝꯕꯁꯦ ꯏꯆꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯑꯣꯏꯔꯤꯀꯣ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯏꯄ꯭ꯋꯥꯁꯤꯅ ꯃꯤ ꯑꯣꯏꯔꯛꯄꯗꯣ ꯍꯌꯦꯡ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟ ꯑꯆꯧ ꯑꯆꯧꯕ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯦꯗꯜ ꯑꯆꯧ ꯄꯨꯔ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤꯗꯨꯅ ꯏꯆꯟꯒꯤ ꯍꯌꯦꯡ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯏꯕꯨꯡꯅ ꯏꯆꯟꯒꯤ ꯏꯕꯨꯡꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯃꯟ ꯈꯨꯝꯕ ꯁꯛꯂꯁꯦꯕꯀꯣ ꯑꯩꯅ ꯏꯆꯟꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯣ ꯍꯪꯉꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯐꯥꯎꯕꯗ ꯏꯆꯟꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯈꯪꯉꯤꯀꯣ ꯑꯗꯣ ꯏꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯁꯨ ꯁꯣꯏꯗꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯍꯥꯏꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯕ꯭ꯔꯥ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯦ ꯋꯥꯔꯦ ꯀꯨꯏꯔꯦ ꯃꯇꯝ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯀꯦꯝꯗ ꯂꯩꯔꯛꯄꯁꯦ ꯍꯣꯏ ꯀꯦꯝ ꯂꯩꯀꯥꯏꯒꯤ ꯀꯃꯤꯇꯤ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤ ꯑꯗꯨ ꯇꯥꯔꯁꯨ ꯌꯨꯝ ꯍꯥꯏꯕꯒ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯒ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯃꯥꯅꯦ ꯂꯩꯌꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯂꯥꯛꯑꯦ ꯂꯣꯏ ꯈꯦꯠꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ ꯑꯗꯨꯒ ꯈꯔ ꯊꯨꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯕ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯉꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯁꯨꯝ ꯀꯠꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯆꯠꯈ꯭ꯔꯤꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯤꯁꯦ ꯃꯇꯨꯡ ꯇꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯦ ꯄꯥꯕꯨꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄꯁꯦ ꯄꯥꯝꯗ꯭ꯔꯦ ꯏꯃꯥ ꯂꯥꯟꯁꯦ ꯃꯌꯥꯝꯅ ꯏꯁꯝ ꯁꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯤꯀꯞ ꯂꯣꯏꯁꯟꯕꯤꯔꯣ ꯃꯤꯔꯥꯎꯈꯨꯜꯁꯤꯡꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯦꯕ ꯏꯆꯟꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯍꯪꯕꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩ ꯏꯆꯦ ꯏꯕꯥꯏ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯟ ꯀꯣ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯈꯔ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝ ꯈꯔ ꯇꯥꯁꯟꯖꯔꯒ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯁꯤꯡꯁꯤꯗ ꯗꯣꯅꯦꯠ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯦꯡ ꯍꯋꯥꯏꯗꯩꯗꯤ ꯈꯔꯒ ꯑꯣꯏꯔꯁꯨ ꯂꯩꯅꯕ ꯍꯩ ꯂꯩ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯩꯅꯕ ꯍꯥꯏꯗꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯕꯅꯦ ꯑꯗꯨꯇꯪ ꯍꯔꯥꯎ ꯇꯌꯥꯝ ꯂꯧꯁꯟꯕꯤꯌꯨ ꯍꯩ ꯂꯩ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯈꯔ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯔꯝꯃꯤ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡꯁꯤꯗ ꯆꯠꯇꯨꯅ ꯑꯋꯥꯕꯁꯤꯡꯒꯤ ꯄꯥꯎꯗꯝ ꯇꯝꯖꯔꯛꯀꯦ ꯑꯔꯣꯏꯕ ꯋꯥꯐꯝ ꯏꯆꯟ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯅ ꯃꯥꯁꯦ ꯍꯥꯟꯅꯗꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂ ꯂꯥꯛꯑꯦꯁꯦ ꯑꯩ ꯉꯁꯤ ꯈꯪꯉꯦꯕꯀꯣ ꯃꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯅ ꯊꯦꯡꯅꯕꯅꯦꯕ ꯑꯗꯣ
ngasi mana thagatlamma mai bio da iramise ngasi chap chana thoe se kai haina iri chatliba lambi sisu sangi sisu sangi loiba naira roi I sacrifice for the people aigi khutta challiba ise mayam gini haina tapirai share tawbiramo aduga imumnugi awabadasu kari kari phawbana habadasu mayamna comment section da iche amadi ibai punamaki awabasida saru akoisu yaba yauri leibak miyam gidamata kathuklabani haibagi mayamna pukning thagotpiba wahising thambiramo loinana athauba bu ikai khumnaba oina mayamnasu comment section da nungsiba wahe mamtang thambiramnaga live asibu pukning thagotpiramo amadi ate angam mateng pangbining bai chinau sing leraga su soidra sing nusi sida pawdambiraga natragana gombigi relief camp asida lakpiraga mateng pangbiu haiba famsi thamjaba loina asigo ne disi nusi sigi program asi losinjana bagi tanja lawjage makhata ba program maibiramu haiba famsi mai fam thamjari manipuri mana yai fare kanglai pai mana yai fare athauba pokpi mana yai fare ठीक